Thobal District ki Khangabok ta Leiba Suba Irb gi Santri Post Manung Dagi Kapthorakpa Nongmei Maruna National Highway 102 gi lambi da lakpa Maruti car 800 amada panduna faodoklaga chatkhre Miyamna Erang Houkhre lambi tangkhai thingkhre Santri Post gi Kapthorakpa Nongmei Maruna pan badagi sokloba gari adu Wangjing Texam Laikai dagi Sagol Sem Rohit sahi kuntrani pan ko ba mioi amagini Laibak phabadagi asopan di Houkhre adu mainamak Nongmei Maruna pan baduda car adugi maningi mingsel kai khibaga loinina thau tanki leiriba site Maru ani faodoklagi mafam leramke thogdok asing asi ayuki pung mapan gi minute 10 rom taba matamda thokibani Sagol Sem Rohit na mahaki loinabi Bijelata amadi masa ani ga puna makhoi mari hospital da checkup satnaba lakpada laibak thiba thogdok asi thokibani hairi gari asida tongduna lakiba Sagol Sem Rohit ka amadi mahaki loinabi Bijelata na phongdorpada mahaki masa checkup ki damak hospital da satnaba mayindagi lakibani gari asi mahaki mapuriba Rohit na thauruga masanu pana maningda aduga mahangna masanu pigana mamangda tonglakibani hairi Makol ama taki haiduna gari khamduna yenglubada maningi mingsel kairamba amadi maikhu karkhibani thogdok asi mi siba yaba thabak oiba maramna mari lenabusingna maralgi matungina senabusing serak piyo amadi thabak lokhat piyo haike nakal moromda presna phangba pawda thogdok asi 3rd IRV battalion da duty tawduna Leiba di company gi Samatramathui Suba BSF ki Jawan amana Nongmei sengbada soibadagi thokibani hairi Khudakta Khangabok amadi Wangjing ki towan ba club sing amadi panchayat ki thaupuba sing yauna miyam gi mifam pangthokhi mifam aduna warep ke amarum lawkibaga loina Thobal DC da memorandum amasu pishinki miyam gi mifam na lawkiba warep ki matung ina BSF Jawan adugi number posting amadi mahaki akupa marol sing miyam da khangan gadabani thogdok adu da senari ba BSF ki personnel adu khudakta thabakta gi terminate tawgadabani 3rd IRB camp ta leriba BSF company asi athuba da lokthokadabani amadi BSF company asina victim gi imung da seloina lupa lakh manga gi compensation pigadabani haibu wafam yauri Man maning phamane khoi ni mamang da phamane du makhol ma ta gi nei ai gari je khama ga no to bo matam da si da dukan phamanu pi du ne gari je mai khu ka re gari no noi bon ha ba ni je phana kuin kum da de makhun makhon da ta ga ma tung ga adu ga mana kai no si di ba kum da ji la on phone nung chi chang loi hun to me ai check up chat pa gi do adu ga kum da kan da si ji uri ba gari je mai khu kai ne na ha ka ne makhul ni huli no mai ne na ha re ba mana maning da phamane ba ma di Gari ko kanda ling di ba madi dung gari tu wet tumjai ba madi hello madi